Singda Kadangban Part 1 da ngasi kukilal hoba singna chatharak pa attack laikhidraba uripok tagi saikom subon gi misiga mari leinana uripok apunba lop ki mihut singna chief minister en biren ga unaduna tongan ba demand sing thamduna madu thabak ton thokna ba takchin krai misi asiga mari leinana ngasi nungtil uripok apunba lop ki mihut singna ngasi chief minister banglo tamna laktuna chief minister guna ki chief minister ga unaba tu da loop asigi maike dagi hojik lamda masida thokliba irang asi yangshinaba elected members singi core committee ma semba yauna tongan ba warol yawba memorandum ama chief minister en birenda pisinki chief minister unaruraba matong paumi singa unaba mada uripok apunba loop ki thomi singna hai kukilal hoba singna chatharak pa attack ta ngasi laikhidraba saikom subon gi misi asina aroiba oirasano ngasi chief minister ga unaba duda Manipuri gi Assam rifles ase numitara mangani gi manungda Louthoknaba taksilamki loinana irang asida laikhidraba singi imung manungda fauriba nungaitaba singado bukning fathabinaba tongan ba elected members singi committee ama semduna makoida thodang sinabiu hainasu thamlamki Maduda chief minister na Assam rifles Louthoknabagi Thabak Houkhre sugi ground rules ngangna chataba sing matik chaba legal action lokhat kani hainasu thajaba pirakle haina phongdoraki Uripok ki laitriba subol se saikom subol se sigi misi sin aroiba ohelasi kain peace committee ama sembiro sar da koin haijab je peace committee am sembiro MLA khara pullaga sumaina kiyaw sama tholakpa matamda kamaina manage tawni kamaina public mob se phajani thoiba irang mem se kamaina maintain tawni committee am sembiro an haire sam rifle athuba matamda akoina 15 days thamne 15 days ki manung da lokthokpi habda sar ne am phajaba ansai pibi re khoida haibidis adugi arrangement haukhre adai su gi su ground magi ground rules leiba me am do certain modification period ne sar ne yam phajana haibi re legal action laurani ena ko aduga disease me am laitri me am je sar masa na loin chatlaga su ngamdabani nak thengna na imung manung disease ki mung je phadhabina ba sar gi committee ama tawbidana lakpi ba adi akoi hayeng se peace procession ama chacha bagi aya ba lawzare sar da mayam se akoi laiba state ki police force ka sukai de akoi RAF ki scenario se ubada akoi youth sing se hekta aggressive oi be hen bani na sar da akoi na RAF ki scenario se infa se yam uhan bigan no na akoi sar da request of the sar na adu su ya bi re thei lokhong uji akoi gi low sing unaba matam oi bani na low sing uba yana ba na Imphal West Imphal East Bisempur Thoban Kakching na sing mafam sing da state force IRB na sing ba sing deploy to wa hore na sina tongana sana habire akoi gi forest area amasung adagi de akoi gi hoji vulnerable area ne lokthokpa sing je sida akoi gi company amamong gi chang da koi IRB MR sing thamba hore thamna attack se tawrakpana maram oiraga akoina ju haijaba matamda sana ju athung matamda hairiba moi bunkers na jingba adagi de illegal militant memje noinama legal toba na sana habire